Mitop na lan taraklaba phaoba mitop hanna khandoktana politics tawduna bot khomlibasing athuba matamda lepkadabani karigumba ngakkanuna bot khomgi thabak chathraklabadi miyamga punna akanba ihau haunaba sem saba loiri haira campaign for justice fair delimitation ke convener jitendra ningomba na phonokre JFD na paring naina chathrakba census ki matangda khana nainabagi mifamgi matung in manungchana kakching district ke sungnu bazar la leba jingtam community holda sungnu apunba maira paibilup amadi JFD ka khotsamna na chathakiba campaign da lup asige convener jitendra ningomba na phongdokibani campaign adu da maikayadom gi maira paibi amadi club sing gi maru eba luchingba singsu sarukyaki loinana miyam da mikok thiba delimitation ki matangda wangang laduna jitendra ningomba na makhata aduna Mikok thiba ki thabak asi malam gi mafam kiyada leba kaduda leiriba misi masing migi masing khangdoktuna chawkhat thorang gi thabak paikhanaba mikok thiba gi thabak chathaduna lakni India da su kumja English sing amaga chamapan ga marfuma thoidagi hauduna chahi tara khudingi mikok thiba gi thabak chathaduna lakni mikok thiba gi thabak asi yamna phaba thabak oirabasu lamdam asi gi miyamna thenglibagi maramdi lamdam asi da kumja English sing amaga chamapan ga yankhai mathoigi matungda lakpa mitop sing hana khandokpa amadi NRC natraga masiga manaba chana kangrona chanraba matungda ser asi da census tobina ba haijabani lamdam asi da NRC natraga manaba kangron ama chathandriba phaoba Manipur da mikok thiba gi thawng amata chathaba yaroi niyom chumna mikok thirabadi Manipur gi miyamna mikok thiba da thingba leite komja English sing aniga supnaga amada pangthokhiba census adu da niyom kaina mikok thikibana chengi mafam oriba subdivision mapanda maram chadra missing yamna hengal mathengaki amadi tampaki mafam singdana masing yamna hantharamagi report phangki loinana kuki furumna nama Kuki fruit na namna kundaba mafam singda niyong kaina missing kaya hengalakliba asi matam chara thingma mathautai jengi mafam singda nupi amana chawrakna chahi amada angang taraga manga puklam khibagi report phangki masi thigaluba matamda Bangladesh Nepal amadi Myanmar dage chabok oina changnakibani maramdi Myanmar da irang thokpana military junta na otpan naibana maram oiraga laifam leitabadagi Manipur da chansilaktuna khundaba hawrakhibani Manipur da changlakliba kuki hariba furup ase Myanmar military junta na masak khangde maramdi makhogi lengakna thokpa furup chama kontra manga ge list ki manungda kuki yaude hawkiba chahi komja English sing amaga chamapan ga yankhai dagi komja English sing amaga chamapan ga homfumapan phawada kangpokpi da khulmasing Chama ka humdra paliramki adabu komja English sing aniga taraga mathoidana khul masing chawnga ga humdra manga leramki lengakna thidokpada khul chahom hengatpa ngam thengnaki asigamba thong asi lengakna thidokpada punna khul chamapan ram hengatpa thengnaki ba asi thingba tanatana lamdam asi naroda chawna leba mitop sing khandok laba matung census tawudabni haina hauzik pariba lengak asina center gi makok thongba singda taksingadabani Government of India ne semjaba citizen kanano citizen natabati kanano haina makhogi pathap amkhak leeba thabadi madugi yenganaba onanaba pathabama kanoma madubo kari kauge habata NRC National Register of Citizen habse masi kaktana mitop myan dokpagi amata ngaleba pambaineba masigi NRC se 19 kano da su akhoi Assam da su tawgrabneba duna akhoi Manipur gi hujik thoiba sarang na bo yam singse akhoi nadi makhoi nungsinne bini akhoi Manipur gi kaidna ne haidna mitu mian sa sing du gi misang sang mayam yaureba rajniti tokbo mayama Nakalam Ramda Mifamadu Gamari Lenana JFD ge Finance Secretary Sunil Karam na phongdrakpada lamda masida haujikti anobalengak amasul laklabanina anobalengak asigi minister MLA Singh Yangna state asida leiba political party ge mihot singna lamda masida mitop hana khandoktana census pangthokpa yaroi haina amatoina leptuna center ge makok thongba singda khanghangadabani Manipur ge oiba phibam asida census tawba asti maram chade torbasu lamdam asida NRC natraga manaba kangun ama chandraba matungda pangthokpiyu haina India ngakta taksin balaikre madugi mathakta governor Ajit Kumar Bhalada memorandum kaya pinuna taksinna lagdabasu tasin usinadana khangsinna laithokli asingba tanja asida aranda misingda yumfam oiraga census tawkhibada mangjara kadoriba si yengnaga yekthok hanbagi mathau tarakpani loinara yelhau furup aikhoina minungsi utna leiringai aikhoige chakthong fidung miyancha singda munkiduna nongmadi aikhoi lamdam asida hingba ngamlak loi haiki Mobile app amaki mawong amada download torga isha ithanda mikok tijage haisi yaya tawsibo
디지털 결과 일렉트로닉 구타가 튀기네요. 시양 연결네. 군나 이라가디 마시다 오피스 살라가 셔톡 심심 아마만 로이야. 호지기디 모바일 앱보다 아나 온라인 통보도나 민딱 통보도 올린 데 로이션 그러네요. 먼저 아쿠이는 난레나 셔톡 야로야. 로이션 그러네요. 시역하기 구동 티바 이제 아니 그러면 하우식시 아도 이따니 미국시 지도시 아다 살다가 주산 보는 살다가 진짜 임팔 나가 또 도시 미는 나트로 한번 나가 도시 미는 나트로 아주 대표 뭐 주산 보셔 감독이라